ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯒꯥꯔꯤ ꯑꯟꯂꯣꯗꯤꯡ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯃꯅꯥꯛꯇ ꯀꯦꯁꯄꯔ ꯒꯥꯔꯤꯗ ꯂꯥꯛꯄ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯂꯒ ꯃꯈꯣꯏꯗ ꯊꯣꯝꯂꯝꯒꯦ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯇꯝꯊꯤꯅ ꯐꯨꯔꯝꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔꯁꯤꯡꯅ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯛꯂꯦ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯃꯥꯟꯗꯣꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯅ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯇ꯭ꯔꯛ 100 ꯍꯦꯟꯕꯅ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ SKTVꯅ ꯗ꯭राꯏꯚꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯗ꯭राꯏꯚꯔꯁꯤꯡꯅ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯨꯑꯣꯏꯅ LPG ꯄꯨꯕ ꯑꯃꯗꯤ ꯊꯥꯎ ꯄꯨꯕ ꯒꯥꯔꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪꯅꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯒꯤ नुमिदांगदगी चंगसिंदुना लाखिबा खोंजंग असिना LPG अमदी थाव पुबा गारीसिंगना जिरिबाम रोमदगी लोड तौदुना लाक्लबसु ngasi numit 8 सुजिलक्लबा फावबदा इम्फालदा चंगसिंदना कैथेल मानबीदा परेंग लेंगदुना लेरकपना हौजिक्ति गारी चामगी मथक्ता परेंग लेंगदुना लेरे हाइरे अदुमकपु थाव पुबा टैंकर अमदी बुलेट LPG ट्रक सिंग नतबा तोगान पोटलम पुबा गारी सिंगदी लंबी असिदा अदुमक चटनरी हाइना ड्राइवर सिंगना फोंदोरकली